Thong Sanaba Potchei Puraga Imphaldagi Churachandpur Tamna Lakpa Bharatiya Infra Project Limited ki Gari Mari Tronglaubi Yorakpada Maira Paibi Singna Farba Matung Gari ani Mai Thakhre Gari ani na Kalhoure Haire IT News na Thogdok Thokfam dagi Fangba Pauda Thogdok ngasi numidung Matung Pung Taranithoi Makhairom Tabada Thokibani Bharatiya Infra Project Limited Company ki Gari Mari aduda Thong Sanaba Potlam Sing Haplaga Awang Sekmaidagi Churachandpur ki Singhat Tamna Lakpani Haire Pawasina Hai Moirang Police Station ki Manung Chanba Tronglaubi Ibudo Nongpok Ningthau Apanba Apanbigi Mapa Yorakpada Maira Paibi Singna Thatuna Faraba Matung Gari ani Mai Thadokibani Haire Maira Paibi Singna Mai Thakraba ani adugi registration number AS25FC1704 amadi MN01AA3701 ni Mai Chakhaudraba Gari ani aduna MN04A9861 amadi AS25FC1838 ni Haire Miyamna Gari Mai Thare Habaki Pau Fangbaga Moirang Police ki SDO OC amadi Additional SP Operation L Amarjit Amasung Additional SP LO Satyam Takhelambamso Mafamadu Laktuna Yingshilaki Gari Mai Thabagi Pau Fangbadagi Central Force ki Casper Gari Anina Tidim Lambigi Tronglaubi Kamjinduna Miyam gi Chathok Sasin Tawbada Athingba Piki Tungda Rapid Action Force RAF ki Personnel Sing Laktuna Miyam gi Irang adu Lakshindana ba Hotnaki Additional SP Operation amadi LO yauna Miyamga wari sanaraba matung purakliba potlam sing adu mafam aduda thamlamlaga Gari sing adu Imphal tamna pukibada yanaki hairi